Cheksanlasi ꯑꯩꯈꯣꯏꯁꯤ ꯆꯦꯛꯁꯟꯅ ꯂꯩꯔꯤꯁꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯦꯡꯅꯔꯛꯀꯗꯣꯔꯤ ꯍꯥꯏꯕꯁꯦ ꯆꯦꯛꯁꯟꯁꯦ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯟꯗꯣꯏꯁꯤ ꯀꯔꯤꯗ ꯆꯦꯛꯁꯟꯗꯣꯏꯅꯣ ꯁꯤ ꯃꯌꯥꯝꯅ ꯈꯟꯕꯤꯒꯗꯧꯁꯨꯀꯣ ꯑꯗꯨꯅ 2023ꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯂꯥꯏꯕꯛ ꯆꯟꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯔꯅꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯍꯥꯏꯖꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕꯁꯦ 2025ꯗꯒꯤ 27 ꯐꯥꯎꯁꯤꯗꯤ ꯌꯥꯝ ꯆꯦꯛꯁꯟꯅ ꯂꯩꯖꯦꯅ ꯁꯨꯝ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ 25ꯅꯤ 25 ꯆꯪꯉꯛꯑꯦꯀꯣ सिमा अखोई हम सेक्शन में मतलब कर अदे कोई शु लाइ मक्तिना तबरीना सिगी नुमिता सिगी थास दा हाबे दुदी एकक नबति हाइबा नमजति कोई की पुनिंग वखल दा फाउजर पखरा ओ सिदी थो कोई आइना तो बई आइना हाबे तो समनका मयाम थमजबनी मदुम म सोइजे हाबे दुदी कोई सु हाइबा नमजति को तबदु आई ममांग दि हन्ना हाइजल 25 27 बुक्स कोई हम सेक्शन लाइसी